Politics tawriba miyoi singasi arthaniti dharmaniti rasniti khangdi haina nupi samas ki president Thokchom Ramani na phongdokre wafum masi lengang na yu legalize sokhiba bu yaning na phongdoktuna singjamai new kaithil lafam ki bawakat mi famadu da hai ki bani nupi samas madi kadana sinduna pangthokiba mi famadu kamari leinana singjamai ma kaithil gi president ni ombam ibetombi na phongdokibada yu thakpa sina hojik fawbada ichai su kayam manghale masina icha imo pikliva singbu lukhrabi gi mingthon phangan badana tana macha oiba singbusu yengshin mangamlaktaba masina lamdam asigi tungi yumbi oiba singbu manglaktuna mang tak palamdam am oirakpa yaba fibamda leire haina so mahakna makha taraduna haiki lengak dam yangi khalaga yu legalize sogonu haina so appeal tawraki na yu legalize tawni haibase mama oibi nupi samaj akoina yaningde karigino haibada yu thakpa haibasina ngasi bhawada isa isu kaya mangalle hojik masi thingaudrabadi isa imongoi imau singse lukhabi oire mapa leitrabanina masa singse sembi na ba sabi na ba leitabανina akoigi manipur samaj se loina makdown tawkiba tare haidana nupi samaj na tawraiba khongchalase akoi kaithem bambi akoi loina support tawjai yu thakpa haibasina afaba haibase ngasi bawada uzadri legalize tawbiganu aidana government da akoi mayamna hanna laujari basini